ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ RPI ꯑꯆꯧꯋꯥꯂꯩꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯟꯇꯣ ꯁꯥꯕꯜꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ 6 ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯍꯦꯁꯣꯔꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ 19 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟꯠꯀꯤ ꯐꯣꯔꯁꯁꯤꯡꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟꯗ ꯏꯝꯄꯥꯋꯔꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦ ꯃꯁꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯅꯣ ꯍꯥꯏꯕ ꯄꯥꯎꯗꯝꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯍꯦꯁꯣꯔꯅ ꯍꯥꯏ ꯂꯣꯛ ꯁꯚꯥꯒꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯔꯥꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯎꯅꯒꯦ ꯍꯥꯏꯕꯗ ꯊꯋꯥꯏ ꯋꯥꯑꯣꯏꯗꯕ ꯑꯃꯗꯤ ꯉꯁꯤ RPI ꯑꯆꯧꯋꯥꯂꯩꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯔꯥꯝꯗꯥꯁ ꯑꯊꯋꯥꯂꯦꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯕꯗ ꯂꯥꯏꯊꯣꯛꯄ ꯑꯁꯤꯃꯛ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ MP ꯅꯠꯇ꯭ꯔꯒ MLA ꯑꯃ ꯂꯥꯛꯄꯗꯗꯤ ꯃꯅꯤꯄꯨꯔꯒꯤ MPꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯇꯧꯔꯝꯂꯣꯏ꯫ ꯃꯁꯤꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯔꯥ ꯇꯝꯕꯤꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯂꯝꯆꯠꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯁꯤꯟꯅꯔꯒ 19 ꯁꯨꯕ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯍꯟꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯄ ꯍꯧꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯨꯕ ꯃꯩꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯕꯖꯥꯡ ꯈꯨꯜꯗꯒꯤ ꯂꯧꯃꯤ ꯑꯃ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯦ꯫ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯧꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯥꯎꯂꯥꯜ ꯁꯤꯡꯁꯤꯠ ꯀꯧꯏ꯫ ꯒꯣꯕꯖꯥꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯔꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯦꯝꯅꯩꯀꯦꯝ ꯁꯤꯡꯁꯤꯠ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯀꯦꯜ ꯔꯦꯁꯤꯗꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝ ꯑꯀꯤꯕ ꯄꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯒꯣꯕꯖꯥꯡ ꯈꯨꯜꯗꯒꯤ ꯍꯥꯎꯂꯥꯜ ꯁꯤꯡꯁꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯦꯝꯅꯩꯀꯦꯝ ꯁꯤꯡꯁꯤꯠ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯡꯗ ꯀꯥꯈꯠꯇꯨꯅ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯥꯎꯂꯥꯜ ꯁꯤꯡꯁꯤꯠ ꯑꯁꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯃꯔꯨꯝ ꯄꯥꯜꯂꯒ ꯂꯧꯕꯨꯛꯇ ꯁꯤꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯂꯧꯕꯨꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯀꯣꯟꯅꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯣꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯑꯗꯨ NSNIM ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ZUFKꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 10ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯒꯣꯕꯖꯥꯡ ꯈꯨꯜ ꯃꯌꯥꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯧꯖꯤꯛꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ TH ꯄ꯭ꯔꯤꯟꯇ ꯌꯥꯎꯅ ꯃꯤꯑꯣꯏ 11 ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯟꯁꯔ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯖꯝꯅꯤ ꯍꯥꯏꯅ TH ꯄ꯭ꯔꯤꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2027ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 16 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ INCꯅ BJPꯒꯤ ꯃꯊꯛꯇ ꯂꯥꯂꯥꯎ ꯂꯥꯎꯈ꯭ꯔꯦ꯫ ꯂꯥꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ 11 INCꯗꯉꯁꯤ ꯌꯥꯎꯈ꯭ꯔꯦ꯫ INCꯗ ꯌꯥꯎꯈ꯭ꯔꯕ ꯃꯤꯑꯣꯏ 11 ꯑꯗꯨꯗꯤ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯊꯤꯡꯉꯨꯖꯝ ꯑꯣꯛꯁꯐꯣꯔꯗ, ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯂꯣꯡꯖꯝ ꯁꯨꯔꯟꯖꯣꯏ, ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯌꯦꯡꯈꯣꯝ ꯁꯟꯖꯤꯞ,
Uripo Assembly Constituency dagi Laisram Sasibusan, Yaskul Assembly Constituency dagi B. Sharat Chandra Sharma Amasung, Taunauzam Brinda, Sakmai Assembly Constituency dagi K.H. Devendra Amasung, K.H. Gambir, Lilong Assembly Constituency dagi M.D. Nasir Khan, M. Anwar Hussain Amasung, Colonel Muhammad Said Khan Makoi Taramatoi Congress ta Yaropa Amasung, Makoibu Opogi Thoram Ado, Mioi Sa Kaya Tenki, Asabu Thoram Ama Oina Pangtoki, MPCC के ऑफिस ममांग अदो मीना पिक थनकी थौरम अदुदा पार्टी के प्रेसिडेंट ओक्रम इबोबी CWC के मेंबर गैखांगम हानगी MP थोक्सोम मैनिया MLA सिंह हानगी MLA सिंह अमसुंग कांग्रेस वर्कर कया सरुक याकी थौरम अदुदा वांगालदुना कांग्रेस नौना सांगलखिबा थौनाउजम बृंदाना हाई कांगलुप नाइबा लेंगा की मौंग असिदि मालेमदा सुमाई पाक ट्री मणिपुर सुमाई पाक लोई ngarang su kanto sabalda yum taruk mai thaki singdasu mayam amathari kaya hatli nomagi thoktaba yadraba pau oiri asiguma phibam ase kanglupki irang la haina yenglapa matamda masi state sponsored violence amasung terrorism ne state yaruga sathaba e naita ba thodok ne irang ase hobadagi loiba fawba BJP lenga ase yauri irang sing asigi teksa kanana pugadabano hairagadi lenga na pugadabane sahi tara lenga pada sahi ahum lan chathaba ase makogi makut yaruga sathabani laiba ase tumna mai thabani mioi khujo kharana sanaraga irang ase thoan bani mi yamanate makoi maru fuktuna hundoke batabani mahana makata na hai manipur da tholi batam tiraba irang sing asidagi awaba nanglaba miyam bukange haiba taragadi miyam gi mapung phaba lenga ama lehen batai adugu malenga adu congress natana atopana ngamloi maramaduna miyamna congress ta thajaba thamgadabani थौरमदुदा पार्टी की प्रेसिडेंट ओरिबा ओक्रम इबोबीना हाई पाकिस्तान इंडिया की मायोक्ता थबक तौरपदा प्राइम मिनिस्टर नरेंद्र मोदी लेंगाकना मिकुप खरगी मनुंगदा लमन खुमखी अदुबो पिख्रब मणिपुर स्टेट असिदा थोकलिबे इरांग असिदि कुमैगुमना येंगदुना लेरी बीजेपी लेंगाकना खलिबा असे लमदम असिदा अमगा हाना सुनाहलगा वाबा याबो वाहलगा इंडिया लेंगाकता मंगक नोलहलगा संजरक छनो हाइबा मानबा थौंगने मसे अखोय पुना थेंगनमिनबा मथौ ताई ngasi Congress Party da sanglakliba sing ase Manipur kalam lage Himalaya ase kalam lage haibagi wakalon da sangbirapok oramgani haike Rims ta MBBS ki seat masing sama kunmanga dagi sama yang khaide henganaba National Medical Commission na ayaba pirakre chaliba sahi asidagi hauna Regional Institute of Medical Sciences Rims Imphal da MBBS के सीट मसिंग चामा कुनमंगा ओरमबदगी चामा यांखैदे हेंगत हनबगी मतंगदा नेशनल मेडिकल कमीशन अयाबा पिरकले MBBS की सीट मसिंग हेंगलकपना मरम ओरेगा अवांग नोंपोक लमदमदा लैरिबा मेडिकल तमनिंगबा सिंगदा खुदोंग चाबा पिरगनी मसिगे सुमथक्ता हनकी सही असिदगी हौना डेंटल कॉलेज रिम्स इम्फालदा मास्टर ऑफ डेंटल सर्जरी MDS हांगदोंनबगी मतंगदा नेशनल डेंटल कमीशन अयाबा पिरकले National Medical Commission amasung National Dental Commission ayaba pirakibana maram oirega Rims na ana lenga mari lenaba mahimasing tambiba amasung matamga sanaba mawngda heisinglaba healthcare professional kaya Manipur amadi awang nongpok lamdamdagi masing yamna puthokpa ngamlagani haina Rims ki media cell na thadarokpa serol amana phongdorakle